Miss Wang the Ming Tabiri William Nam Anuradha de Binay Kono Krumzadi. Housing Maruba Pauda Hayeng Pangtoka de Riba Manipur Kan Bakong Sata Mipong Kudimana Sarugia Bina Bakokomi Women to Wing Coordinator and Pondorakli. The role of special educators on inclusive education Haibe Hiramda Kanane Nebagitaram Pangtokre. NEET UG 2024 paper leak case ka Marilenana CBI na miyoy ani pare. Loinana Sugno Football Club na Zubinani Association kaksing bomadi sunod maithi ba pikre. House of Popsan Episode. Coordinating Committee on Manipur Integrity Kokomina Sintuna Manipur Kanba Khongchat Haidamington Ba He Pangtoka the Riba Meeyam ge Atoba Khongchat Asida Minister MLA Politician Senk Lengaki Tabuk Toriba Senka Amasong Yimthong Khudinge Miyoy Shingna Saruk Yabiyu Iramdam Manipur Community Haina Kokome Women to Winge Coordinator Y Lady Clemena Pondoragle Ngasi Lampenda Leba Kokome ge Loishangda Pangtopa Pogi Mepama Amada Mahangna Hai Lamda Masida Kukina Singna Manipur Bo Tugana Basatadar Libalanta Asana Maramoraga Idam Damba Asigi Prezamiam Pa Asi Aduki Matek Awapa Mayonare Prezamiam Matam Sangna Tupamsa Pam Kangnadre Asigumba Pibampa Asida Landa Masige Kanglo Purop Kuding Tokpiraktuna Idam Dam Manipur Asibo Kanabatodang Lominase Hayeng Satagadariba Meeyam ge Achoba Khongchat Asida Kanglo Purop Kudingi Club Organization da Ahalaman Satra Naharon Minister MLA Rasneti Taugani Haina Thodak Senka Amadi Lenga ke Makada Tabak Toriba Seng Tabak Taubani Haibege Wakalon Taduktana Amata Oina Sarugia Minatuna Malangi Meeyam da Manipurgi Awaba Asik Wanse Amadi Tananaba Kolaukia Lominasi Iramdam Manipur Kalorasi Haina Mahana Makata Ke Kokomina Sinduna Pangtoka Dariba Manipur Kanba Khongchat Ase Thangmai Bange Tau Ground Dage Ayuke Pong Mapandage Hauraga Kuman Lampakta Lamthongani Hairiba Khongchat Ase Tau Dage Kuyatong Tamna Lak Labam Matung Nagama Pan Pauraga BT Road Flyover Bridge Makada Lagtuna Kangla Gate Mamang Tamna Laglaka Dem College Road PWD Mamang Pauraga North AO Shitamna Kekropat Mamang Chalaba Matung Kumalampakta Lamthongani Thabak Inkang Tawi Haidana Laibak Thabak Inkang Tawi Haidana Laibiba Office Thabak Tawiba Kuding MLA Mantri Kudingi Komigi Mayedagi Sharuk Yaminaraga Aikoi Punamak Amuktadi Manipur Kanminasi Imalai Bak Manipur Kanmida Yumthong Kudingi Yabiyu Haidana Ai na Nasi Komigi Aminara Aina Imai Bian Brazada Kok Nona Hanna Kurumjani Hayeng Satagadariba Manipur Kanba Khongchat Asida Lamdamba Asige Mahiroi Class 9 ge Mathakta Leiba Amadi Oza Luinana Tonga Tongamba College Iskoni University Institute Kudimangna Saruk Yabiyu Haina Kokomi Student Front ke Magedage Apple Taurakle Ngasi Lampenda Leiba Kokomi ge Opesta Pangtoge Bapauge Mipamba Amada Wapamba Se Front Asige Coordinator Ningthauzam Dhanakumana Phongdorakpada Hayeng Pangtokadariba Manipur Kanba Khongchat Asida Mahiroi Oza Singna Manipur Kanba Chatliba Khongchat Asida Saruga Yanaba Tonga Tongamba University Iskunda College ge Mahiroi Shingna Leibak Kaningbage Wakalonda Asi Utbagi Kudung Saba Adupuna Lominasi Lamda Masida Chayi Ama Helaklaba Irang Asi Hauzik Pawada Watershinda Ama Purakbagi Lambi Udaba Madugi Mahot Hena Soksalakpa Asigidamag Meeyam ge Oina Pirep Lomina Duna Irang Asige Watershinda Karamna Purakani Haiba Adu Tengnanaba Sem Sabani Haina Pondorake Singdagi Tonga Narco terrorist in the Pirak Liver Safu Sidagi Kanjanga Buginam Tako Chap Chaba Firema Malominogi Madugi Tangtaba Madugi Firema Malomina Tanzadu Lehebo Si Levamiam the Tamjabulina Kokomina Sinjariba Haiba Khongchat Sida Levang Meeyam Tonganba Mairoi Shangsing School College Sing Amadi University Sing Mairoi Sing Amadi Oza Sing na Hariba Khongchat Asi Susoi Shodanamaki Saruk Yabiyu Haibo Khongsi Vedagi Tonga Tamjari
CSO organization amanda talilba demand ase ekoi punamagi phanabane lubha amabu yaningba yaningdaba thamdana Manipugi irang loishinaba iramdam kananaba demand tauba Khongchat ase amato oina sawat minarase hana challengers youth of Khondrapam Assembly constituency ke president Zam Sarang temna phongdoragle ngase Manipur Press Club ta pangthopa paugi mi phampa amada mahana hai kokomina taliba demand senga ase Meeyam ge apambani masida wakhal puning luptuna thabakta onthongnaba lengagloi singna honabiyo hauzega pangthokliba parliament me phamasida lamdam asege MP anina su Manipur da thenariba kudong sadaba kya amadi kokomina taliba dabi sing puthokpiyo lamdam asida thokliba issue singa ase puthoktuna iramdam kanaba honabada apaba khunai amma oinaba honabiyo Manipur Meeyamna khangnari bani irang ase loishinaba honabada political solution natana ngamloi maram maduna ruring amadi opposition na anima punduna amana amada taishina batoktuna warushin purangna bahona gadabane loinana luba asina puthokliba agenda ase Meeyam na pamliba lebaka ase kanana bage agenda senka aduni maram asina lumma center wakhalonta manate haiduna Khongchat asibo yaudaba tawbiganu amana ama tinadana CSO club organization singna Manipur gi tunglam sakke saphagadaba Meeyam ge Khongchat asada sarugyamina se phongdorke ruling singi marakta opposition singi marakta amana amabu hunaduna laibagi matam adu nate loina asigum laba political solution ama puraktuna Meeyam na pamnari be agenda sing asida focus tawduna asigum laba lan asilo sanna bohana bada onna magna mate pangbiyo Ziribam Mayol dage kilometer mapolom nongpok pangna chalaga laiba aduga national highway 37 dagi di kapangna kilometer amarom chalaga laiba ko ke khunga tainana laiba Ziribam gi babukhal khunab da laiba Lauriyam tomba chahin nipumanga apopolai khidraba Lauriyam babachana ge yumga konana laiba dukan yauna kokini chingneba sangna tumna mai thadoram lai thodoga sage matangda Lauriyam ba tombana aikoi Pawmida phongdorakibada Ziribamgi irang asana maram oiraga aikoina Bidyanagagi rally camp da saidangduna leiba chahi hele asana maram pho oiraga ngaranga aigi leifam babakhalde chatuna yengsiloba matamda aigi yumpa amade dukan maina tumna thadokpiram lai masi yamna nungaite haike lambi singka phataba amade security matik sana thambida badagi masi punamag thohan bane aduna aikogi yumba mai thakiba aduda lenga na yum sabiro matik saba security pibiduna ikoi leijarege haina phongdokhe government sendi raktabani aikoi civil pemda leiri ado hojik leiri ba makhata na leiri bajin chingchi tharak pa yabaki akibelei ado government na checking tharang na aikoi jaga singdu da security thambiraga aikoi bo mafung chana khundu da hanjin hanbiyo aina government gi matai jai chingchi Hillghat Gram Panchayat 1 number 1 gi administrative committee ke member Oriba and Zigopishor Singna Hai Mari Lenaba authority Singda Matam Kyadike Hauna security matik sana thambiyo aduga ekhoi leijage haijaba kuide adubu thabako oina tawite haike makhatana haikibada leiriba khunda ohum haibadi babukhal sabugat amadi borikhal haiba khunda asida mi leitabadege yumsang mai thaba haurakpani security thambidabada haujeksu yum kaya amanga ata thoknaba haure mase leingangna miyang sangbiduna ngakwi sembiyo haina phongdokhe harga sakri businge simatungina akoi isai sai ram dhamsida hanjanba pamje maside sida sarkarna security matik san thambire harga akoi lonariba kokiga lonariba jaga jaga sida section thorang lokhatire harga hanagi mafam cha chana isai isai yumda leiba sumaina nungai jaipana leina ba isi sarkar da haijari ngasi Indian Red Cross Society IRCS Manipur State Branch amadi Indian Red Cross Society Ziribam District anina Ziribam District asida hangleba rally camp singga chatuna mateng pangkhre ngasi mateng pangkhiba singka adudi TMP na
mateng panglapa sampam singna leiba hidalangthak jumbo box batter cover towel sink loinana IRCS ke maikaidagi tarpaulin hygienic kit sink amade rally camp sink asida iruzapam mapam sing semdana inme singda khusidake Tengbang Biba Asida Indian Red Cross Society IRCS Manipur State Branch ke Chairman Narendra Ningomba, Vice Chairman Dr. L. Manglem, Treasurer Premjit Nauroibam, former Chairman Dr. Y. Mohan Singh, Amadi Indian Red Cross Society Jiribam District ke Chairman Huirem Rajan Kumar Singh, General Secretary L. Jamini Kanta Singh, Lunana State Amadi District ke Volunteer Singh Su Saruyake. Ngasigi Tengbang Khongchat asigi matangda Indian Red Cross Society IRCS Manipur State Branch ke Chairman Narendra Ningomba Paumi Singda haikebada ahanbada rally camp singda ima event singna ahangba mafamda iruzaba asida ekoina temporary iruzapam khara semdana pizaki matungda tarpaulin hygienic kit sink hidalangtak jumbo box bed cover towel na chingba pijabani loinana rally camp asida tongamba loop lanai mioi singna awabatara rally camp da ladiba singda mateng tawirambabu thagasaba phongdokjari haina so phongdorake jaduna aikoi ngasi si yamna hobe marketing chu tawjai aduga mayam gi smai torga laksabani aduna ningba thungdaba madu tokthok piraga aikoi gi igi masel gi nungsiba aikoi amatani haibagi wakalo lodu aikoi na tha madu gi paujel du pujaraga mayam gi ma nak laksabani mayam puna mangna aikoi na pijagadur polam singase harau na lobby yu haiba wapamasi ai ahan mada thamjage Kugizo Singha Satarak Palanda, Jiribam District Awabata Duna Lanjanaba Maite Singda, Meeyam Lanai Mioi Amadi Grokiana, Singha Tembang Pirak Paleptri. Selgi Tembang Pirakiba Singha Manungda Coordinating Committee, Kwakaitel, Lystrom Lekaina, Lupalisang Kund, Like-Minded Group LMG Manipurna, Lupalisang Tara, Salaikan Balub, Tera Khongsangi Unit Amadi, Kwaktagi Maitei Pangana Lupalisang Manga International Motum Trust na Lupalisang Tarani. Sengi Tengbang Pirakiba Singbu Liching Jiribangi Maike de Gitawimal Kangba Ulakbe. Hiram Sigi Matangda Lichingi Vice President Budimana Hai Manipur Irandam Asida Mamang Chehigi Megi Tanka Homdagi Kuki Amasung Maitei Propanigi Marakta Irang Toklabasu Jiribamda Santi Wena Lerakpani. Adubo Handak Zungi Tang Tarukta Sorok ating bidage sarkuma ko wa mioi ama ko ke singna hakraba matung jiripamda irang horuk tuna mioi ke alansen tuna rally camp kya daleri awa ana taraba sing asige yengduna lichingda mioi amati lokyana mateng panglakpu tobi mangkhang ba ule amade awa taraba singda mateng pangkhigani haina phongdokhe ngasi ayu pung tarung makhai dagi pung nipang minute mga Taba Pauba, Deputy SP, CDO, OC, Wanga Police Station, Amade 131 BSF, Sikoige, Personnel Singe Apun Matimba Amana, Toksomp, Bikramjit, MPS, SP, Kaksinge, Meeyam Makada, Kaksing District, Pangaltabi, Mamang Laikai, the Tiba Humbagi Operation Amma, Yump, Maripuda, Chataduna, Mio, Janiga, Yang Kairong, Wahang Pahang Tauke, Toidopa, Mipa Mipunta, Amade, Kusukulai Pagat Balekide. Helen Keller gi chamaga nipu marirak suba mapokuman gi thoranga marilainana hadak chehi class 10 ta amadi 12 pass tawrakraba visually empire mahirui singh opagi thorampa ama pangthobagalonana the roles of special educators on inclusive education da haiba hiramda nomagi oiba kana nainaba ama ngasi disabled people's right organization Manipur Handicap Development Foundation Manipur Amade B.Tech University University concept of Puna Kusamnadana B.Tech University Conference Hall the Pangthokre. Tharamaduda Composite Resident Center for Skill Development, Rehabilitation and Empowerment of Persons with Disability with Director and Khoibi Handicap Development Foundation Manipur Chairman Dr. Sapam Zasobanta, Secretary Dr. Lystrom Bina, B.Tech University Director Hawam Birbal Amadi, University Asimaki Resident Director Dr. Laisangtam Suresna Matangsana, Chief Guest President Amadi Guest of Honor Oina Sarugyaki.
Taramatuga Mari Lenana BTU ge Resident Director Dr. Lesangtam Suresna Pongdorakpada ngasi pangthokliba tharambasi baru aina Helen Kellerna disabled persons singidamagta loramba thodang kya adubu ningsangba oina mahaki mapong numit ase pangthoktuna amadi mahangna katholamba miyamge thodang adubu khana nainaduna khanganba mathau tai khanduna pangthokpani loinana pokpatagi amadi Khangu Taktagi met Ubagi Chanka Walaba Mioshing the Makta Mahangna Makoy the Makta Loramba Togai Nasagi Mirona Kokon Tokte Hine Supondoke. Haiba Filsideda Yamna struggle when a fight of Viramba, Hapu, Ningsingba, Amasum Pokpa, Numipu Naina Boina, Kamina Boina Maki, roll of living, roll of roll, Magna Makoy the Makta of Viramba. Senar pakai amat sing jika makta mateng pang biram bagai to biram ba Meeyam da kangen ba gi tanja to ngasi se logjaban yam sang logdore Handak the poll Lauthokiba Bosemna Loba has gone Libic Certificate Examination 2024 the first division da Magwangna Pangduna Mai Palakraba Martin Grammar Skunda Kaksinge Mahirui Shingbu Skunda Asage Maike de Taramna Opagaloinana Skunda Asage Oina Makok Mathang Takraba Singh the award sing Lantopagi Taramba Amangasi Skunda Sage Yang Tokre Martin Grammar Skunge Managing Committee President M. Samu Secretary KSH Razu Treasurer M. Subol Amadi Skuna Sege Handmaster M. Manihana Thormapo Singh Oina Saduka Yatuna Panthokiba Ngasi Mahirui Shimbo Taramna Opa Amadi Award Sing Lantopuge Tharambadu da Skuna Sege Staff Sing da Live Enhancement Award Lantopa Amadi Retired Assistant Teacher Anida Memento Amadi Shawl Piduna Ikai Kumnabu Utpa Yauna Haskunta Living Certificate Examination 2024 da Mai Paklaktuna Skuna Asige Oina Makong Matang Takraba Singda Award Amadi Chambakodon Port Singaloinana Incentive Cash Award Sing Piduna Punin Tawaki Namun Kendragi Manung Chanba Waheng Kumanda Labor Chalibasai Sige Class 10 ta Amadi 12 ta Mawang na Pangduna Mai Paglaba Mahirui Shing Opagi Tharampa Ma United Youths Club UYC Waheng Kumanna Sinduna Waheng Kumand Mayai Lekai Community Hall Pangthokre Tharamdada Kosangbe Secretary Kundra Pump Ashikumar MBU Manipuri Department ke Assistant Professor Dr. Naurem Sanatomba Tule Mapok Pampa Jila Parishad Member Kamuzam Zems Isok Gram Pansai ke Pradhan Wari Pampa Debent Upa Pradhan Laistrap Arund Ward Member Oinam Sansoi Center Workers Rangtemp Soba UYC ke President Le Mapok Pampa Prenkumana Atuba Mitunglan Sing Oina Saruyake Taramda Waheng Kuman Da Leba Chaliba Chahi Asige Pangthokliba Pangthokiba Class 10 ta Amati 12 ke examination da Mark Wangna Pangduna Mai Paklaba Mahirui Shingda Nat ke Lengyan Yanduna Ikai Khumna Bagaloinana Kudunport Amati citation Pitana Punin Tawake Taranga Mari Lenana Kosangbe Secretary Kundra Pamba Ashikumar na Pongdorake Bada Anoba National Education Policy Lakpadegide Mahirui Shingi Apampam ba Lambida Chadhanduna Masak Naiba Mioi Amamamba Ohen Bangam Lagani Thazai Anoba Education Policy Asina Jagoi Ishai Layepa Sanakonaba Carpentry Vocationary Training Sink Mahe Kudimag Education the Oide Simpamba Ama Hekta Pirigadi Hingba Amadi Masak Tokpa Oiba Yarabadina Mama Mapa Singnasu Masa Singbo Masage Apambada Chalhanduna Mahita Malase Aduga Anoba NAP Asina Manipura Mahirui Shinge Mama Mapa Singna Masa Fast Tanana Bade Haiduna Senia Kayating Naduna Masa Singbo Question Senaduna Tuition Salhanba Unhealthy Competition ta Amakana Sataramba Adusu Grading System on top Padagi Pakre Haiki Kaksing District ke Hianglam constituency ke Manung Channel Ladiba Arungamagi Kong Gram Pansai ke area da Ladiba water supply scheme mangage Manung da scheme pa Humdi isik piba haure
lemhoriba scheme pa ani asisu lagliba numit kunnironge manungdadi soidana piba hauragane haire hiram asaga mari leinana ngasi scheme manga asibo yengsinbagi thabak tawriba committee singna sindana pangthokpa Paumi singa unaba amada committee sigi secretary samampa athoina arong nomaikong gram panchayat ke manungda leba 1 number 1 dagi 11 asi scheme manga dagi ising pigadabane masagi manungda tokpachingka amade arong khunjau ge scheme singda mapung phana sabloiduna tay kya ge mamang dagi pm dai ising phangana ba haukre komnau ki oinasu madam kharage mamang dagi ising pi ba haukre loinana nomaikong amade Sadiki scheme pa ani asisu housing sem sabage thabak chada marapudara manga loide pipe tingbage thabak su housing loide maramasina scheme manga asigi committee singna kanna honazaduna miyam da ising phangana ba honaringaida cherak asida kana gumba kharana committee bu lana uba yaba wapam kya lana sandopa sitobigano maduke mahod committee singda mabung phana corporation da pibiduna Waloriba tabak sing asi ayat apana amata yaudana committee na thamleba pandam asi tabak oina onthokpa ngaman biu haike Nomai Khong 1 number 5 6 7 hairusi pithang na bidong 95% na koi tabak thorum lo silaga ising pithang na sem sadun leira duga arong khunjau gi oina 1 number 9 duga 8 9 10 adu hairi bising sing bithage adu 11 sima koi pithang na boi huji sem saduna koi running condition da huji 95% thabok lo silaga leire aduna hairi bising si koi yam kan hona jaraga na da koi sing bithang na project jong to hona bani masida kana gumna koi lana paw santok pokodok ba adu to bigano hai bokham koi committee gi apunba koi committee manga le bisigi secretary amo ina isana mayam media thongda ogir sigiri Kuki singi lan loidringai da tampakta operation tauduna khungak pasangka amade makhoge khulai phagat pa yaroi amade manipur ge saktam kai ba yaroi haiba yauna tonga tongamba demand sang taladuna ngarang nubidang so manipur ge tonga tongamba mapham singda mara pai bi singna khongjang sang singkrai maira khongsat satpa amade human chain sing semduna khongjang sang singkiba mapham sing adudi kakjang district ke manung chanba hianglam makha lekai hianglam hiran mamai Hianglam mayai lekai tokpaseng hianglam wabagai terapisa ka amati pangal dabini loinana Imphal West district oinasu thangmai band uripo nagamapan rims road mayang langseng ka amati phumlodani khongjang singha aduda manipur ge saktam kaibi yaroi land loidringai da khunanga pasangha amati makhogi khulai phagat pa yaroi manipur ge koki narco terrorist sang maru phangna muthalu puksen sengdaba india ge thawang yaningde Manipurda NRC Chana Halu Amade Ain Kaina Sangsalapa Mitob Atuba Matamda Kanduktuna Tanto U Haiba Kolau Gasulauki. Manipur ke thokiba MP Anina Manipur ki issue parliamenta puthokadabane khul ngak pasang general amnesty pi kadabane Manipur da Kanglopurup Naiba Monda Kombenga Operation Toba Yaroi Kuki Tribe SD list ke Lokadabane Haiduna Uripok Apun Balum na Sanduna Ngarang Maike Edungi Meeyamna Kutamaya Paiduna Kolauke Agaloinana Meeyamge concert jet cray. Khongchat tu kambari lenana Uripok Apun Balu ke pas President Ratan Luang na Pongdorakpada Lamdam Asit Thogleba Land Ase Thataram Doisurak Laba Pauba in the government Lengang na Karisu Thausadana Ledagli Adubu Handak Manipur Pangthokiba Taranipan Suba Lok Sabha Mikalda Chauna Maipa Kraba MP Anina Hausak Sathariba Parliament Me Phambasada Manipur Meeyamna Pamliba Amadi Lauriba Kolok Singh Parliament Me Phamda Putuktuna Lamdamba Ase Tangdu Laitaba Lamdamba Ama Hanjalangna Bahona Biu Loinana Manipur Dagi Mitop Khandoktuna Khandong naba thaurang suksoi soidana paikad hanaba NRC kudakta chana hanaba lauriba kholau parliament miphamda pukhat pi haina suphongdoke ASHA workers nge allowance matik sana matam sana pitokbiyo amade ASHA workers singbo lengang ne recognize tokbiyo haina all Manipur ASHA workers union ge president as Punima Shane phongdoragle ngasi mezo kunda leba Manipur press club ke Loktak hall da all Manipur ASHA workers union asinduna pangthokiba ASHA workers singe oiba state level convention ga
mari lainana wafam asi TS Punima sina phongdokhibani. Tharamadida Manipur Human Rights Commission ge former acting chairperson Khaide Mani, Manipur University ge Professor Dr. Singlen Maisnam, I took Manipur ge General Secretary L. Sotin Kumar Amadi, Image Mairage convener Toksam Suzatana Atoiba Mitungland Oina Saruyaki. TS Punimasina High Manipuda Asa workers in the Piriba allowance Asiga Asa workers in the Piriba Tabak Asiga Chanade, An Baditi Asa workers in Ase Mirun Bisingi caretaker Oina, Ledami Aduba Hosete, Helka Matilenaba Tabak Torum Singh Ayamba Sarugari. Operation Theatre the Operation Toba Yaudaba Kak Ngaide State Langana Makuri Oina allowance Sunatagi Lupa Chamanga Kak Pigani Haikibadagi Asa workers Singna Yana Tabadagi Laukide Adubo Langana Lupali Singa Ama Pibi Badagi Makatana Hengalakani Kanduna Laukibani Amadi Centena Lupali Singani allowance Piriba Asiga Asa workers Amana Pangliba upon Basempam Asi Sunataki Lupali Singha Homne Adusu Madam Sana Pibide. Ngasi Pangtoliba Convention the Azida Asa workers Singi Oiba Pireba Ama Lauraga Makataba Khongzang Sangsilagani Haike. Ba adagi aphagi kari haini akhoi 45 days khakang chalam ba aphagi angang unaba singse haujikan dadi 5 years kok chatle ba sugumba akhoi de piri ba heavy oi ba posting se akhona kamaina sarkar da kari haisige dibans hai tare kwa akhoi na moina akhoi da pibi re ba thabak sing jaga moina pibi incentive siga ayam jana da Thasagi Tang Tarada Manipur State Cooperative Bank Limited ke Board of Management ge resigned Taunanabge Pirepa Amalokibado Pax ke Cooperator ge interest Yengla Kalokibane Masida Banka Kadigumba Hiram Amataga Marilena de Masida Banker Amadi Marilenaba Pax Society Singna Lana Ubidanaba Amasung Kanbigano Haina Kontosam Manihana Pondodagle Ngasi Manipur Press Club ta Pangthokiba Paugi Mifama Amada Mangna High State Amagi Chokhat Bagi Tabakasi Cooperative Ta Achoba Ming Tamlebani Cooperative Sector Mapungpana Sokolabadi State Adu Chokhat Bagi Thak Yaure Haina Lonaribani Manipur State Ki Oina Ladyba Corporation Department Register of Cooperative Society Ge Kuthangda Center Amadi Mariledaba Singh Dagi Lakiba Maru Oiba Pansing Department Asage Masage Family Bank Ama Oiriba MSCB da Pak Tauduna Thambidaba Atoba Bank Singda Tahili Sang Sinna Thamduna Lakiba Asi Yaragadi Department ke Makada Leriba Bank Asida Thambinaba Haizabada Thawayu Daba Kaya Asidage Pendabadage Pax ke Interesta Cooperator Ama Oina Resign Tokibadi Bank Amade Board ke Maraktadi Adok Transparency Laina Tabagatu Maltaunari Status Sigi Cooperation Department ke Makada Ladyba Corporate Board Singi Mari Lainaba Singha Amadi Pax Primary Society Loinana Individual Society Singna Bank Ase Apex Bank ni Haibase Kaubidana State Sigi Amada Ngaidaba Sagyang Ming Chen to Oidaba Bank Ase Chokhalanduna State ki Semilon Singh Paganaba Punathodang Lobinarasi Haina Mahana Makataki operator among board of management the state of object all India banker amati banks mari naba primary society individual society primary punamanga lan vidanaba media ke thonga aina object Neti UZ 2024 paper leakers Kamarilena Sibiana Anbo in a Mio Ani Nasipakre. CBI official team Amana Maral Lairabane Haiba Manis Kumar Amasung Asutos Kumar Patnadagi Pakre paper leakers ta Makoi Ani Quarter Amada Putoke. Net paper leakers Kamarilena CBI na Yamdrabada Fayataru Faldo Krabane. Ngasi asigi net examination niyam sungkide haiduna lebaka sigi mapam kyada mahiroi singna thizinaba demand tawduna protest chatha krabani chayi asigi examination adu mege tank mangada city chamanga humudra mathoi amasung aborta tara marida center liching mari chatre yankai pituna pangthokibani
Test aduda candidate lak kulumdoi henbana saruk yake. Examination adu jungi tangka marida result haido kibada mahiroi kya exam adu lana pangthoke haiduna yaningda phongdona rakhe. Mapong kharada paper leak oiki haibige wathok laki handaki NET UG examination da topper homputare yauke. Makoi khudi mangna perfect mark chatrika kungi manungda chatret kunda phangnaki lisingani kulumdoigi exam da topper ani aduga lisingani kunitoigi exam da na topper amatama oiki thijanbagi thabak chauthoktuna CBI team ba amana Jharkhand laktuna Hazaribagh area da labor school amage principal yauna staff khara wahangbong chathake wahangbong tawraba matungda OSS school ge principal ga staff amagadi thadokre haire multi-head missile among us mai pangna sain tokre haina North Korea gi leader Kim Jong Un na haike adamoinamak South Korea na di chayang adu mai pakide fellow oiki North Korea na mai pakhe Haisen bane haiba wapam phongdoke North Korea na phongdoki bada multiple recently vehicle ge capability adu individual mobile warhead ke control tawnaba amadi separation tawnanaba test adu tawkhibane preliminary stage da oijarabasu multi warhead ke development ki damalta launch tawkhibani South Korea amasung US nadi phajana analyze tawraba matukta North Korea gi missile launch adu mai pakhide haina phongdoragle Hauzak sanabagi pauda District Sport Association DSA Kakchingna Sinduna Association asige playground chathadiba 20 KK Memorial First Division Football League 2024 gang asisanikiba master Sugunu Football Club SFC Sugununa Juvenile Association JA Kaksingbo Panjan Marishino da Thoikre SFC Sugunogi Panjan Singdo jersey number 10 to all Lembana match ke minute taramari jersey number 7 amp Andrena minute taramapan jersey number 17 amp Luhena match ke minute Humpunipan amadi match loibagi minute Marputaraka ahapa minute anigata sanke Hause garobada maroiba pau amone pizari Hayeng pangthokaderiba Manipur kanba Khongchata mipung khudimangna sarugya binaba kokomi women to wing coordinator na phongdorakle The role of special educators on inclusive education to haibe hiramda khananai nabagi tharam pangthokre NET UG 2024 paper leak case ka mari lainana CBI na miyo ani phakre Loinana Sugunu Football Club na Juvenile Association Kaksingbo Marishino da Maithiba Bikre Image PAODAM ngasigide matang asidaloijade ming tabiri basungbo amoka nakamsare